ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯩꯁꯦ ꯃꯥꯔꯀꯦꯠ ꯁꯨꯝ ꯆꯠꯀꯦ ꯇꯧꯔꯤ ꯑꯗꯣ ꯑꯩ ꯍꯣꯔꯦꯟ ꯑꯩꯅ ꯁꯨꯝ ꯆꯠꯄꯗꯨꯒ ꯃꯌꯥꯝ ꯁꯨꯝ ꯍꯥꯏꯔꯛꯀꯦ ꯀꯩꯗꯧꯕꯩ ꯆꯠꯂꯤꯅꯣ ꯀꯩꯗꯧꯕ ꯍꯥꯏꯗꯤ ꯀꯔꯤ ꯃꯔꯝꯒꯤ ꯆꯠꯂꯤꯅꯣ ꯑꯗꯨ ꯃꯌꯥꯝ ꯈꯔ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯂꯩꯊꯣꯛꯑꯅꯤ ꯑꯩꯈꯣꯏ ꯂꯥꯛꯅꯥꯎ ꯄꯦ ꯄꯨꯔꯛꯎꯅꯦ ꯄꯦ ꯄꯨꯔꯛꯄ꯭ꯔꯥ ꯄꯨꯔꯛꯑꯣ ꯄꯦ ꯄꯥꯏꯔꯛꯑꯣ ꯅꯪ ꯀꯥꯏ ꯊꯝꯒꯦ ꯈꯪꯗꯦ ꯑꯩ ꯃꯥꯆꯧꯕꯤ ꯄꯤꯔꯝꯃꯦ ꯃꯥꯆꯧꯕꯤꯗ ꯄꯨꯔꯛꯑꯣ ꯃꯥꯆꯧꯕꯤꯗ ꯍꯥꯏꯌꯨ ꯆꯣ ꯇꯣꯟꯁꯤꯜꯂꯦ ꯄꯪꯒꯦ ꯊꯣꯛꯏ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯊꯣꯛꯂꯛꯑꯦ ꯆꯠꯂꯤ ꯀꯟꯅ ꯀꯅꯥꯅꯣ ꯌꯥꯝ ꯀꯟꯅ ꯍꯤꯒꯠꯂꯤ ꯕ꯭ꯂꯣꯛꯁꯦ ꯂꯣꯏ ꯂꯩꯈꯣꯝꯅ ꯈꯨꯝꯖꯤꯜ ꯂꯣꯏꯔꯦ ꯑꯗꯨ ꯕ꯭ꯂꯣꯛꯀ ꯃꯥꯟꯗꯔꯦ ꯂꯝꯕꯤꯁꯦ ꯑꯗꯩ ꯐꯨꯁꯀꯥ ꯅꯨꯄꯥ ꯊꯣꯛꯂꯛꯇ꯭ꯔꯣ ꯃꯥꯜꯂꯦꯅꯦ ꯆꯠꯈ꯭ꯔꯦ ꯀꯅꯥꯒꯤꯅꯣ ꯐꯤꯔꯥꯡꯒ ꯊꯦꯠꯂꯛꯏꯁꯤꯅ ꯒꯣꯂꯥꯒꯤ ꯚꯥꯏ ꯕꯨꯂꯨ ꯂꯩ ꯃꯥꯜꯂꯦ ꯈꯣꯡꯉꯛꯏꯁꯦ ꯀꯩꯅꯣ ꯈꯣꯡꯉꯤꯁꯦ ꯇꯧꯔꯤ ꯂꯥꯛꯏꯁꯦ ꯕꯣꯂꯣꯛꯅꯅꯦ ꯁꯦ ꯍꯩꯒ꯭ꯔꯨꯁꯦ ꯍꯥꯎꯕꯅꯤ ꯑꯗꯣ ꯆꯥꯎꯗꯤ ꯀꯨꯏꯔꯦ ꯍꯩꯒ꯭ꯔꯨ ꯄꯥꯜꯂꯤꯅꯦ ꯄꯥꯜꯂꯤ ꯍꯩꯒ꯭ꯔꯨ ꯃꯌꯥꯝ ꯄꯥꯜꯂꯤ ꯃꯤ ꯀꯣꯂꯦꯖ ꯊꯥꯗꯣꯛꯅꯕꯒꯤ ꯀꯟꯅ ꯆꯠꯂꯤ ꯍꯧꯖꯤꯛ ꯍꯧꯔ ꯃꯥꯜꯂꯦ ꯀꯣꯂꯦꯖ ꯑꯃꯨꯛꯀꯀꯣ ꯑꯁꯤ ꯑꯅꯧꯕꯁꯤꯡꯒꯤ ꯑꯣꯏ ꯃꯥꯜꯂꯦꯀꯣ ꯃꯃꯥꯡꯗ ꯏꯁꯤꯡ ꯆꯥꯎꯕꯗꯣ ꯍꯧꯖꯤꯛ ꯍꯟꯊꯔꯦ ꯌꯦꯡꯉꯨꯗꯨ ꯑꯁꯤ ꯋꯥꯈꯣꯡꯒꯤ ꯄꯨꯅꯥꯁꯤꯡꯁꯦ ꯀꯤꯖꯔꯤꯁꯦ ꯕꯨꯠ ꯂꯩꯁꯦ ꯕꯨꯠ ꯍꯥꯟꯅ ꯁ꯭ꯀꯨꯜ ꯆꯠꯄꯁꯦ ꯕꯣꯔꯣꯏꯁꯦ ꯍꯦꯛ ꯆꯥꯔꯝꯃꯤ ꯁ꯭ꯀꯨꯜꯗꯩ ꯍꯜꯂꯛꯄꯗ ꯃꯌꯥꯝ ꯉꯔꯥꯡ ꯑꯩꯈꯣꯏ ꯁꯤꯜꯆꯔ ꯆꯠꯂꯨꯕ ꯁꯤꯜꯆꯔ ꯆꯠꯄꯗꯣ ꯑꯩꯈꯣꯏ ꯃꯣꯃꯣ ꯆꯥꯒꯅꯦꯅ ꯄ꯭ꯂꯥꯅꯤꯡ ꯁꯦꯝꯃꯤꯅꯦꯕ ꯑꯗꯣ ꯅꯣꯡ ꯆꯨꯃꯟꯒꯤꯅ ꯉꯔꯥꯡ ꯆꯠꯍꯧꯗ꯭ꯔꯦ ꯑꯗꯣ ꯉꯁꯤ ꯆꯥꯕ ꯆꯠꯂꯤ ꯃꯣꯃꯣꯁꯨ ꯆꯥꯕ ꯆꯠꯂꯤꯅꯤ ꯑꯗꯒꯤ ꯃꯊꯣꯡꯁꯨ ꯑꯗꯨ ꯃꯌꯥꯝꯗꯣ ꯍꯣꯔꯦꯟ ꯈꯪꯍꯜꯂꯛꯀꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯁꯦ ꯀꯥꯎꯊꯣꯛꯈ꯭ꯔꯦꯕ ꯑꯩꯅ ꯃꯥꯔꯀꯦꯠ ꯆꯠꯂꯒ ꯚꯤꯗꯤꯑꯣ ꯅꯝꯕꯁꯦ ꯀꯥꯎꯊꯣꯛꯈꯤꯅ ꯑꯩ ꯍꯜꯂꯛꯑꯦꯕ ꯍꯧꯖꯤꯛꯁꯦ ꯑꯗꯣ ꯍꯜꯂꯛꯄꯗ ꯑꯩꯅ ꯄꯄꯥꯒꯤ ꯑꯦꯀꯥꯎꯟ ꯍꯥꯡꯕꯒꯤ ꯄꯥꯁꯕꯨꯛꯇꯣ ꯂꯧꯕ ꯆꯪꯕꯗ ꯅꯤꯡꯁꯤꯡꯉꯛꯄꯅꯦꯕ ꯚꯤꯗꯤꯑꯣ ꯂꯧꯕꯁꯦ ꯑꯗꯨꯒ ꯑꯩꯅ ꯃꯇꯦꯛꯇꯪ ꯂꯧꯔꯦ ꯑꯗꯣ ꯃꯌꯥꯝ ꯑꯁꯤꯁꯤꯅ ꯑꯥꯗ ꯍꯥꯏꯗ꯭ꯔꯕꯥꯠꯇ ꯑꯩꯈꯣꯏ ꯆꯤꯆꯦ ꯑꯩꯈꯣꯏ ꯏꯅꯥꯎꯄꯥꯗꯣ ꯂꯩꯇꯦꯕꯀꯣ ꯌꯨꯝꯗ ꯑꯗꯨ ꯆꯤꯆꯦ ꯃꯅꯥꯛꯇ ꯆꯠꯈ꯭ꯔꯦꯕ ꯃꯥ ꯂꯥꯏꯔꯤꯛ ꯇꯝꯕꯒꯤ ꯑꯗꯨꯗꯣ ꯃꯥ ꯔꯛꯁꯥ ꯕꯟꯙꯟꯁꯦ ꯑꯩꯈꯣꯏꯗꯤ ꯁꯤꯗ ꯃꯥ ꯂꯩꯇꯕꯅꯤꯅ ꯇꯧꯕ ꯐꯪꯗ꯭ꯔꯦ ꯑꯗꯣ ꯑꯥꯗ ꯆꯤꯆꯦꯒ ꯑꯗꯩꯗꯤ ꯏꯅꯥꯎꯄꯥꯒ ꯇꯧꯕꯗꯣ ꯃꯣꯏꯅ ꯚꯤꯗꯤꯑꯣ ꯊꯥꯔꯛꯄꯀꯣ ꯑꯗꯨꯒ ꯑꯩꯅ ꯃꯦꯃꯣꯔꯤ ꯑꯣꯏꯅ ꯂꯩꯍꯧꯅꯕ ꯍꯥꯏꯅ ꯑꯩꯅ ꯁꯨꯝ ꯀꯣ ꯑꯩ ꯚꯤꯗꯤꯑꯣꯁꯤꯒ ꯍꯥꯞꯆꯟꯕꯅꯦꯕ ꯑꯩꯅ ꯅꯨꯡꯁꯤꯃꯟꯒꯤꯅ ꯑꯗꯨꯅꯤ ꯃꯌꯥꯝꯗꯗꯤ ꯌꯦꯡꯃꯤꯟꯅꯁꯤ ꯇꯧꯔꯤꯁꯦ ꯌꯦꯡꯉꯣ ꯑꯩꯈꯣꯏ ꯆꯤꯆꯦꯎꯁꯤꯅ ꯏꯅꯥꯎꯄꯥꯗ ꯆꯨꯠꯀꯤꯒ ꯐꯥꯕꯤꯗꯅ ꯍꯥꯏꯗꯤ ꯃꯑꯣꯡ ꯑꯃꯒꯤ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕ ꯅꯨꯡꯁꯤꯕꯁꯦ ꯎꯔꯒ ꯀꯣꯟꯅ ꯅꯤꯡꯁꯤꯡꯉꯛꯀꯅꯦꯕ ꯀꯣꯟꯅ ꯍꯥꯏꯗꯤ ꯀꯣꯟꯅ ꯁꯨꯝ ꯅꯤꯡꯁꯤꯡꯉꯛꯀꯅꯤꯕ 하고요. 어머니 그랬더니 자? nanti mau kayak gitu pak? Jati tolong mana? Tino. Nanti ada. Jadi ꯑꯗꯣ ꯃꯌꯥꯝ ꯑꯩꯁꯦ ꯉꯁꯥꯏꯀꯣ ꯃꯥꯔꯀꯦꯠꯇ ꯆꯠꯂꯒ ꯃꯥꯔꯀꯦꯠꯀꯤ ꯃꯅꯨꯡꯗ ꯑꯩꯁꯦ ꯍꯥꯏꯗꯤ ꯃꯥꯔꯀꯦꯠꯇ ꯆꯠꯄꯗꯣ ꯑꯩꯅ ꯃꯌꯥꯝꯗ ꯎꯠꯂꯛꯀꯅꯤ ꯍꯥꯏꯕꯗꯣ ꯑꯩꯁꯦ ꯚꯤꯗꯤꯑꯣ ꯂꯧꯕ ꯀꯥꯎꯊꯣꯛꯈ꯭ꯔꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯂꯝꯕꯤꯗ ꯆꯠꯄꯗ ꯃꯥꯔꯀꯦꯠ ꯌꯧꯗ꯭ꯔꯤꯉꯩꯗꯀꯣ ꯉꯁꯤꯁꯦ ꯑꯩꯈꯣꯏ ꯁꯤꯒꯤ ꯕ꯭ꯂꯣꯛꯇ ꯍꯦꯃꯟꯇ ꯕꯤꯁꯋꯥꯁ ꯑꯃ ꯂꯥꯛꯏꯕꯀꯣ ꯑꯗꯨ ꯂꯥꯛꯄꯗꯣ ꯑꯩꯈꯣꯏꯁꯦ ꯍꯥꯏꯗꯤ ꯕ꯭ꯂꯣꯛ ꯍꯥꯏꯗꯤ ꯌꯨꯅꯤꯚꯔꯁꯤꯇꯤ ꯃꯅꯥꯛꯇꯅꯦꯕꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯥꯔꯀꯦꯠ ꯌꯧꯗ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏꯅ ꯌꯧꯗ꯭ꯔꯤꯉꯩꯗ ꯗꯨꯀꯥꯟꯒꯤ ꯃꯅꯥꯛꯇꯀꯣ ꯃꯤ ꯃꯌꯥꯝ ꯑꯃ ꯑꯣꯝꯖꯜꯂ ꯂꯦꯞꯅ ꯂꯩꯕꯀꯣ ꯍꯥꯏꯗꯤ ꯃꯤ ꯈꯔ ꯑꯗꯨꯝ ꯃꯤ 30-20 ꯑꯗꯨꯃꯥꯏꯅ ꯑꯣꯏꯔꯝꯒꯅꯤꯀꯣ ꯑꯗꯣ ꯃꯣꯏꯁꯦ ꯍꯦꯃꯟꯇ ꯕꯤꯁꯋꯥꯁ ꯑꯃ ꯂꯥꯛꯄꯗꯨꯒ ꯕ꯭ꯂꯣꯛꯇ ꯆꯠꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯃꯣꯏꯅ ꯍꯥꯟꯅ ꯐꯤꯒ ꯍꯨꯛꯄꯤꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯝꯕꯤꯗꯩ ꯑꯗꯨꯃꯥꯏꯅ ꯊꯥꯈꯤꯕꯀꯣ ꯑꯗꯣ ꯑꯩꯅ ꯉꯁꯥꯏ ꯃꯥꯔꯀꯦꯠꯇ ꯆꯠꯂꯒ ꯚꯤꯗꯤꯑꯣꯁꯦ ꯂꯧꯒꯦ ꯇꯧꯔꯤꯅꯦꯕ ꯑꯗꯣ ꯑꯩ ꯀꯥꯎꯈ꯭ꯔꯦꯕ ꯚꯤꯗꯤꯑꯣꯁꯦ ꯂꯧꯕꯁꯦ ꯑꯗꯣ ꯑꯣꯂꯥꯡꯃꯟꯈꯤꯗꯅ ꯂꯝꯕꯤꯗ ꯉꯁꯤ ꯁꯥꯊꯤꯅ ꯑꯣꯂꯥꯡꯉꯦ ꯆꯥꯛꯅꯕꯅ ꯍꯥꯏꯁꯤꯅꯤ ꯑꯗꯣ ꯑꯣꯂꯥꯡꯕꯒꯤꯗꯨꯁꯨ ꯀꯥꯎꯍꯧꯔꯦ ꯑꯗꯨꯒ ꯑꯩꯅ ꯁꯣꯝꯗ ꯃꯣꯜꯗꯁꯨ ꯉꯥꯏꯍꯥꯛ ꯆꯪꯉꯨꯔꯦ ꯑꯗꯨꯗꯒꯤ ꯁꯨꯝ ꯄꯣꯠ ꯆꯩ ꯀꯩꯀꯥ ꯂꯩꯕꯗ ꯁꯨꯝ ꯀꯥꯎꯊꯣꯛꯈ꯭ꯔꯦꯕ ꯚꯤꯗꯤꯑꯣ ꯂꯧꯕꯁꯦ ꯑꯗꯣ ꯑꯩꯅ ꯉꯁꯤ ꯆꯠꯂꯤꯁꯦ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏꯔꯛꯀꯦ ꯍꯥꯏꯕꯗꯣ ꯑꯩꯅ ꯑꯩ ꯀꯦꯛ ꯂꯩꯕ ꯆꯠꯂꯤ ꯀꯦꯛꯁꯦ ꯑꯣꯔꯗꯔ ꯇꯧꯒꯦ ꯍꯥꯏꯅ ꯀꯦꯛ ꯂꯩꯕ ꯆꯠꯂꯤꯅꯦꯕ ꯑꯗꯣ ꯀꯦꯛ ꯂꯩꯕꯁꯦ ꯃꯌꯥꯝ ꯑꯩ
ai mayam do ai cake lebe se ko ken toiba haibadi akhoi siga market siga akhoi siga ni name na haiba cake phangnya na ko aduga aina chakda ma haiba ko mana silchar tagi order toro pore ni haiba mo order to do adudi aina apamba du su u phangore mana khala porok to ni ko adagi magi baragi charge mu lorani dugi aina isana dum silchar chalaga leirani adu mayam se cake sina kari gino haibada agi birthday de 24 ni mayam adugi ni ko do de 24 आई बर्थडे तौने अदुगी आइना केक से हाना हादि कोना आई बर्थडे निमित्त चलदि कोना फंगद्रे आइना मांगजौना हाना चटपनेबा अदु फंगदना लाय अदु आई बर्थडे की निमित्त ओइना लेबा चलनी आई केक तो सिल्चर द ओइना अदु मयाम आई बर्थडे की ब्लॉग लाकनी दो मयाम यंगमिना सिंगाई मिरम मयाम हाग योगा तौरनी हथुगेगी योगा तौर मतुंग दum हाग रेस्ट तौर चाक थुंदोनी अदुनि मयाम होरेन sum aina to kari hinjang thong hai sum mayam sum holake masa pabra haina minjinda yangam bai sai thanta adu aise masa di pasalle khara na de phajana pasalle aise hamara amu phajana noi ureba do hoji amu pasalle masa se yam harawe masa pabagi kaino na le ba khama chai do phani phama chawadra kakalu jero phama chao se ko budu mang samda phi ge janna kenom cha ge tawre ko bu ha bro pu chang ba kai to re ji nang chal mai long na la tu pulau ho bu do second to se ko bu cha re du mai cha bo ji mai cha bo ji du se di du cha loi ba ki cha ga nói ya de se sung moi han de hain na la ba ni na cha ko nào Horen bukan to sira hane to ai hơi này đó kai tu school da मैम हैंग कौन की बर्थडे नहीं विश तो भी रहो कुछ समझ नहीं आया लेकिन अच्छा लगा चाय में हम चाहिए लाइट था लो चलने हजे लाइट था और नहीं मैं हम पुपू अपना को मार मोई से ब्रेकफास्ट की पिज़्ज़ा रे बको तो पिज़्ज़ा रे जे लाइट था लाइट में मंदिर बुरी सिंगदो में बा मंदिर बुरी सिंगदो में दो हजे इमुंग दी वाले बदो इमुंग रो लाइट था रे रे सु ब्रेकफास्ट तो थोनी तो दी मैं हम इमिनेस को ते मखा था वीडियो तई देने हजे अदो आई लाइट थाबगी वीडियो दि उच्चर रोगे ममांगसु मयामा उठख्रे दो आई योगा में नि गादे से